ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯅꯍꯥꯁꯤꯡꯗ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕ ꯇꯣꯏꯅ ꯊꯣꯔꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯃꯗꯤ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯗ ꯄꯥꯎꯗꯝ ꯑꯃ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯥꯏꯑꯣꯀꯥꯔडियल ꯏꯟꯐꯥꯔꯛꯁꯟ ꯍꯥꯏꯔꯒꯁꯨ ꯈꯪꯅꯔꯤꯕ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕ ꯍꯥꯏꯕ ꯑꯁꯤ ꯐꯠꯇꯕ ꯄꯣꯠꯂꯝꯁꯤꯡ ꯂꯩꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯔꯠꯇ ꯌꯧꯒꯗꯕ ꯏꯒꯤ ꯏꯆꯦꯜ ꯑꯗꯨ ꯐꯨꯟꯖꯤꯟꯕꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯪꯂꯦꯞ ꯂꯦꯞꯈꯤꯕ ꯃꯇꯝꯗ ꯑꯣꯏꯔꯛꯄ ꯃꯦꯗꯤꯀꯦꯜ ꯏꯁꯨ ꯑꯃꯅꯤ꯫ ꯐꯠꯇꯕ ꯄꯣꯠꯂꯝꯁꯤꯡ ꯂꯩꯔꯛꯂꯤꯕ ꯑꯗꯨ ꯑꯅꯝꯕꯅ ꯐꯦꯠ ꯑꯃꯁꯨꯡ ꯀꯣꯂꯦꯁꯇꯦꯔꯣꯜ ꯄꯩꯈꯠꯂꯛꯄꯗꯒꯤ ꯑꯣꯏꯒꯜꯂꯤ꯫ ꯏꯒꯤ ꯏꯆꯦꯜꯗ ꯑꯀꯥꯏꯕ ꯑꯄꯟꯕ ꯊꯣꯛꯍꯜꯂꯛꯄ ꯑꯗꯨꯅ ꯍꯥꯔꯠꯀꯤ ꯃꯁꯜꯒꯤ ꯁꯔꯨꯛꯁꯤꯡ ꯈꯔ ꯁꯣꯛꯍꯟꯕ ꯅꯠꯇ꯭ꯔꯒ ꯃꯥꯡ ꯇꯥꯛꯍꯟꯕ ꯌꯥꯏ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯔꯝꯅ ꯍꯦꯛ ꯇꯧꯔꯛꯄꯒ ꯈꯨꯗꯛꯇ ꯃꯇꯦꯡ ꯑꯃꯁꯨꯡ ꯃꯦꯗꯤꯀꯦꯜ ꯀꯦꯌꯔ ꯄꯤꯕ ꯃꯊꯧ ꯇꯥꯏ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯛꯄꯁꯤꯡ ꯑꯁꯤ ꯃꯤ ꯁꯤꯕ ꯌꯥꯕꯒ ꯂꯣꯏꯅꯅ ꯍꯥꯟꯅ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇ ꯄꯤꯔꯛꯇꯕ ꯑꯣꯏꯕ ꯌꯥꯔꯒꯁꯨ ꯃꯤꯑꯣꯏ ꯀꯌꯥꯗꯗꯤ ꯆꯞ ꯆꯥꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯒꯗꯕ ꯑꯗꯨꯒꯤ ꯃꯃꯥꯡ ꯅꯨꯃꯤꯠ ꯅꯠꯇ꯭ꯔꯒ ꯆꯌꯣꯜ ꯈꯔꯒꯤ ꯃꯃꯥꯡꯗ ꯋꯥꯔꯅꯤꯡ ꯁꯥꯏꯟꯁꯤꯡ ꯑꯃꯗꯤ ꯁꯤꯝꯇꯝꯁꯤꯡ ꯎꯠꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯈꯪꯍꯧꯗꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯍꯥꯏꯕꯁꯤ ꯍꯛꯆꯥꯡꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯁꯣꯛ ꯆꯠꯍꯟꯅꯕ ꯃꯆꯥꯛ ꯑꯃꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯃꯤꯑꯣꯏ ꯑꯃꯅ ꯃꯥꯌꯣꯛꯅꯕꯒꯤ ꯑꯀꯛꯅꯕ ꯆꯍꯤ ꯃꯇꯥꯡ ꯂꯩꯇ꯭ꯔꯒꯁꯨ ꯄꯨꯟꯁꯤ ꯃꯔꯦꯜꯒꯤ ꯐꯦꯛꯇꯔꯁꯤꯡ, ꯔꯤꯛꯁ ꯐꯦꯛꯇꯔꯁꯤꯡ, ꯗꯥꯏꯠ ꯑꯃꯁꯨꯡ ꯖꯦꯅꯦꯇꯤꯛ ꯏꯁꯨꯁꯤꯡꯅ ꯃꯁꯥꯒꯤ ꯆꯍꯤ 60 ꯍꯦꯜꯂꯛꯄ ꯑꯃꯗꯤ 90 ꯍꯦꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕꯁꯤ ꯃꯥꯌꯣꯛꯅꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯄꯦꯟꯗꯦꯃꯤꯛ ꯑꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯄꯣꯁ ꯀꯣꯚꯤꯗ ꯍꯥꯔꯠ ꯏꯁꯨꯁꯤꯡ, ꯀ꯭ꯂꯣꯇꯤꯡ ꯗꯤꯁꯑꯣꯔꯗꯔ ꯑꯃꯗꯤ ꯀꯝꯄ꯭ꯂꯤꯀꯦꯁꯟ ꯀꯌꯥ ꯃꯥꯌꯣꯛꯅꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩꯔꯛꯂꯤ꯫ ꯃꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯍꯥꯔꯠ ꯑꯦꯇꯦꯛ ꯏꯔꯥꯏ ꯂꯥꯏꯅ ꯇꯧꯍꯜꯂꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝ ꯂꯩꯔꯛꯂꯤ꯫ ꯏꯟꯗꯤꯌꯥꯗ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯁꯤꯕ ꯃꯤꯒꯤ ꯃꯁꯤꯡ ꯑꯁꯤ ꯆꯍꯤ ꯀꯨꯝꯖꯥ 2013ꯗꯒꯤ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯆꯍꯤ 5ꯒꯤ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯃꯥꯌꯣꯛꯅꯕꯒꯤ ꯆꯥꯡ 58% ꯍꯦꯟꯒꯠꯂꯛꯂꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠꯁꯤꯡꯅ ꯎꯠꯂꯤ꯫ ꯅꯍꯥꯁꯤꯡꯗ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯃꯁꯤꯡ ꯑꯉꯛꯄ ꯐꯪꯅ ꯍꯦꯟꯒꯠꯂꯛꯄꯒꯤ ꯐꯤꯚꯝ ꯑꯃ ꯊꯦꯡꯅꯔꯤꯉꯩ ꯑꯁꯤꯗ ꯗꯣꯛꯇꯔꯁꯤꯡꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯁ꯭ꯇ꯭ꯔꯦꯁ ꯍꯥꯏꯕ ꯑꯁꯤꯁꯨ ꯍꯥꯔꯠꯀꯤ ꯑꯅꯥꯕꯁꯤꯡꯒꯤ ꯃꯁꯤꯡ ꯋꯥꯡꯈꯠꯂꯛꯂꯤꯕ ꯑꯁꯤꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯤ꯫ ꯑꯦꯁꯤꯌꯥꯟ ꯍꯥꯔꯠ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯁꯦꯅꯤꯌꯔ ꯏꯟꯇꯔꯚꯦꯟꯁꯅꯦꯜ ꯀꯥꯔꯗꯤꯑꯣꯂꯣꯖꯤꯁꯠ ꯗꯥꯛꯇꯔ ꯇꯤꯂꯛ ꯁꯣꯕꯥꯅꯥꯒꯤ ꯃꯇꯨꯡꯏꯟꯅ ꯃꯔꯨꯑꯣꯏꯅ ꯄꯦꯟꯗꯦꯃꯤꯛ ꯃꯅꯨꯡꯗ ꯎꯕ ꯐꯪꯂꯤꯕ ꯁ꯭ꯇ꯭ꯔꯦꯁ ꯍꯦꯟꯒꯠꯂꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯍꯜꯂꯛꯄꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯕ ꯌꯥꯔꯤꯕ ꯃꯔꯨꯑꯣꯏꯕ ꯔꯤꯛꯁ ꯐꯦꯛꯇꯔ ꯑꯃꯅꯤ꯫ ꯁ꯭ꯇ꯭ꯔꯦꯁꯀꯤ ꯆꯥꯡ ꯑꯣꯟꯕ ꯋꯥꯅ ꯊꯣꯛꯏ, ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯄꯨꯟꯁꯤ ꯃꯔꯦꯜꯗ ꯍꯣꯡꯗꯣꯛꯇꯨꯅ ꯃꯦꯅꯦꯖ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯑꯃꯗꯤ ꯃꯁꯤꯅ ꯑꯣꯏꯔꯛꯀꯗꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯗꯨ ꯊꯣꯛꯍꯜꯂꯛꯇꯅꯕꯒꯤꯗꯃꯛ ꯃꯇꯝ ꯆꯥꯅ ꯄ꯭ꯔꯤꯚꯦꯟꯇꯤꯚ ꯆꯦꯛꯑꯞꯁꯤꯡ ꯇꯧꯕ ꯃꯊꯧ ꯇꯥꯏ꯫ ꯈꯪꯍꯧꯗꯅ ꯇꯧꯕ ꯍꯥꯔꯠ ꯑꯦꯇꯦꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯔꯅꯤꯡ ꯁꯥꯏꯟꯁꯤꯡ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯑꯃꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯍꯧꯕ ꯅꯥꯏꯕ ꯃꯑꯣꯡꯗ ꯊꯕꯥꯛ ꯅꯥꯕ, ꯄ꯭ꯔꯦꯁꯔ ꯐꯥꯎꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯨꯕꯗꯒꯤ ꯊꯕꯥꯛ ꯅꯥꯕ, ꯄꯣꯊꯥꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ ꯑꯣꯏꯕ ꯌꯥꯏ꯫ ꯑꯣꯅꯤꯡꯕ, ꯆꯥꯕ ꯇꯨꯝꯗꯕ, ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯕ, ꯆꯣꯛꯊꯕ, ꯀꯣꯛ ꯉꯥꯎꯕ, ꯂꯦꯡꯕꯥ ꯅꯠꯇ꯭ꯔꯒ ꯈꯗꯥꯡ ꯐꯥꯎꯕ ꯌꯧꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯈꯨꯗꯛꯇ ꯌꯦꯡꯁꯤꯜꯍꯧꯕ ꯃꯊꯧ ꯇꯥꯕ ꯁꯤꯝꯇꯝꯁꯤꯡ ꯑꯣꯏꯕ ꯌꯥꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕ ꯃꯤꯑꯣꯏ ꯑꯅꯤꯗ ꯆꯞ ꯃꯥꯟꯅꯕ ꯁꯤꯝꯇꯝꯁꯤꯡ ꯂꯩꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯕꯤꯒꯗꯕꯅꯤ꯫ ꯆꯍꯤ ꯌꯥꯝꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯑꯃꯗꯤ ꯀꯣꯃꯣꯔꯕꯤꯗꯤꯇꯤꯁꯤꯡ ꯂꯩꯕꯅ ꯍꯥꯔꯠ ꯑꯦꯇꯦꯛꯀꯤ ꯔꯤꯛꯁ ꯋꯥꯡꯕ ꯍꯦꯟꯒꯠꯂꯛꯂꯕꯁꯨ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯃꯗꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯃꯔꯨꯑꯣꯏꯅ ꯆꯍꯤ 50ꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯍꯥꯔꯠ ꯑꯦꯇꯦꯛ ꯑꯃꯗꯤ ꯀꯥꯔꯗꯤꯌꯥꯛ ꯑꯦꯔꯦꯁꯁꯤꯡ ꯇꯧꯕꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯑꯦꯛꯁꯄꯔꯠꯁꯤꯡꯒꯤ ꯃꯇꯨꯡꯏꯟꯅ ꯁꯤꯝꯇꯝꯁꯤꯡꯒꯤ ꯃꯔꯝꯗ ꯅꯤꯡꯊꯤꯅ ꯈꯪꯗꯕ, ꯍꯦꯜꯊ ꯀꯦꯌꯔ ꯐꯦꯁꯤꯂꯤꯇꯤꯁꯤꯡ ꯍꯥꯡꯂꯛꯄ, ꯃꯇꯝ ꯁꯥꯡꯅ ꯉꯥꯏꯕ ꯑꯃꯗꯤ ꯀꯣꯃꯣꯔꯕꯤꯗꯤꯇꯤꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯚꯤꯗ-19 ꯄꯦꯟꯗꯦꯃꯤꯛ ꯃꯅꯨꯡ ꯑꯁꯤꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯉꯛꯄ ꯐꯪꯅ ꯍꯦꯟꯒꯠꯂꯛꯂꯦ ꯍꯥꯏꯔꯤ꯫ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯗꯣꯛꯇꯔꯁꯤꯡꯅꯁꯨ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯥꯔꯗꯤꯑꯣꯚꯥꯁꯀꯨꯂꯔ ꯀꯝꯄ꯭ꯂꯤꯀꯦꯁꯟꯁꯤꯡ ꯊꯦꯡꯅꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯂꯤꯕ ꯑꯁꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯃꯣꯗꯔꯟ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯍꯣꯡꯂꯛꯄ ꯑꯃꯗꯤ ꯍꯛꯆꯥꯡ ꯂꯦꯡ ꯑꯣꯠꯇꯕꯒꯤ ꯍꯩꯅꯕꯤꯁꯤꯡ ꯑꯁꯤꯅꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯣꯏꯔꯤ꯫ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯂꯥꯏꯕꯛ ꯊꯤꯕ ꯀꯥꯔꯗꯤꯌꯥꯛ ꯏꯁꯨꯁꯤꯡ ꯃꯥꯌꯣꯛꯅꯕꯒꯤ ꯔꯤꯛꯁ ꯍꯦꯟꯒꯠꯍꯟꯕ ꯌꯥꯕ ꯔꯤꯛꯁ ꯐꯦꯛꯇꯔ ꯈꯔꯒꯤ ꯃꯅꯨꯡꯗ ꯃꯩꯈꯨ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯀꯥ ꯍꯦꯟꯅ ꯍꯤꯗꯥꯛ ꯃꯅꯥ ꯁꯤꯖꯤꯟꯅꯕ, ꯍꯛꯆꯥꯡ ꯂꯦꯡ ꯑꯣꯠꯇꯕ, ꯐꯝꯗꯨꯅ ꯅꯠꯇ꯭ꯔꯒ ꯍꯤꯞꯇꯨꯅ ꯂꯩꯕ, ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯂꯦꯟꯕ, ꯍꯛꯆꯥꯡ ꯅꯣꯏꯕ ꯑꯃꯗꯤ BMI ꯂꯦꯚꯦꯜ ꯋꯥꯡꯕ, ꯁ꯭ꯇ꯭ꯔꯦꯁ, ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯅꯠꯇ꯭ꯔꯒ ꯌꯨ ꯀꯥ ꯍꯦꯟꯅ ꯊꯛꯄ, ꯀꯣꯂꯦꯁꯇꯦꯔꯣꯜ ꯂꯦꯚꯦल ꯋꯥꯡꯕ, ꯂꯩꯅꯥ ꯑꯁꯤꯒꯤ ꯖꯦꯅꯦꯇꯤꯛ ꯔꯤꯛꯁ ꯅꯠꯇ꯭ꯔꯒ ꯐꯦꯃꯤꯂꯤ ꯍꯤꯁꯇꯔꯤ ꯂꯩꯕ, ꯗꯥꯏꯕꯦꯇꯤꯁ ꯅꯥꯕ, ꯗꯥꯏꯠ ꯑꯃꯁꯨꯡ ꯄꯨꯟꯁꯤ ꯃꯔꯦꯜ ꯐꯠꯇꯕ ꯑꯁꯤꯅꯆꯤꯡꯕ ꯌꯥꯎꯔꯤ꯫ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯥꯔꯠꯀꯤ ꯑꯅꯥꯕ ꯍꯥꯏꯕꯁꯤ ꯅꯍꯥ ꯑꯍꯜ ꯈꯥꯏꯗꯅ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯐꯕ ꯗꯥꯏꯠ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯍꯛꯆꯥꯡ ꯐꯕ ꯑꯃꯗꯤ ꯔꯤꯛꯁ ꯐ꯭ꯔꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯛꯂꯦ꯫ ꯆꯍꯤ 90 ꯇꯥꯟꯈꯠꯂꯛꯄ ꯅꯠꯇ꯭ꯔꯒ 50 ꯇꯥꯟꯈꯠꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯔꯠꯀꯤ ꯑꯅꯥꯕꯁꯤꯡꯒꯤ ꯔꯤꯛꯁ ꯑꯗꯨꯕꯨ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛ ꯈꯨꯗꯛ ꯑꯁꯤꯗꯒꯤ ꯇꯧꯕ ꯌꯥꯕꯁꯤꯡꯗꯤ ꯍꯥꯔꯠ ꯐꯍꯟꯕ ꯃꯆꯤ ꯑꯣꯏꯕ ꯗꯥꯏꯠ ꯆꯥꯕ ꯑꯃꯗꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯕ ꯆꯤꯟꯖꯥꯛ ꯆꯥꯕꯒꯤ ꯆꯥꯡ ꯍꯟꯊꯕ, ꯅꯨꯡꯇꯤꯒꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯑꯃꯗꯤ ꯐꯤꯖꯤꯀꯦꯜꯂꯤ ꯑꯦꯛꯇꯤꯚ ꯑꯣꯏꯅꯕ ꯐꯤꯔꯦꯞ ꯂꯧꯕ, ꯌꯨ ꯑꯃꯁꯨꯡ ꯍꯤꯗꯥꯛ ꯃꯅꯥ ꯆꯥꯕ ꯍꯟꯊꯕ, ꯔꯤꯛꯁ ꯐꯦꯛꯇꯔꯁꯤꯡ ꯆꯦꯛ ꯇꯧꯗꯨꯅ ꯏꯁꯥꯅ ꯈꯪꯖꯕ, ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯍꯥꯔꯠꯀꯤ ꯑꯅꯥꯕ ꯂꯩꯈꯤꯕ ꯑꯣꯏꯔꯒꯗꯤ ꯉꯜꯂꯤꯉꯩꯗ ꯆꯦꯛ ꯇꯧꯊꯣꯛꯍꯧꯕ,
स्ट्रेस लेवल मैनेज तौबा अमदी लेहनदनबा होनबा हक्सांग फबो पुंसी मरेदा लेनबगा लोइनना अतोप कोमोरबिडिटी सिंगी रिक्स हंथानबा सिम्टम सिंग अमदी ngalienge gi khudam sing khangjinba sina singba panba yai अरोइबदा ngasi gi पाउदोंगी वीडियो येंगबिरे पुनमंगपु थागतचरी।